Akasbani Imphal, Maibam Dwijamani na pau pasari, ahanbada maroiba pau. Smart City Mission gidamak Kendra Sarkar na asang wasan pamgi sada marbudra putok na balaw kiba warib adubo, Mukhimantri Nongtomam Birena tagadba pungtokre. Social Welfare Mantri Haikam Dingon Hairi, Bibag asigi makada kanaba panggadabasing miyamda lawtop lokway litana pangangani. Sinmi singi numit mede hayang pangtokani. Numit asina lakpada lusing bakaya na yay papausel pirakli. Manipur da ngasi COVID ki anoba case amata tengna kide miyoy amata sikibagi paulaite. Amasong laybaki court singda masa-masagi law na case lebna batahe na puning thoganaba Pradhan Mantri Narendra Modi na hairi. Awang nung puglamdamda Smart City Mission paikit pada Kendra na asang basan famgi sada marbudra duga Raisa singna sada tara putupagi akanaba mission Housing and Urban Affairs Mantri Hardip Singh Puri na ngasi Gangtok ta laktokre. Social media da thagalakpa warola mada Mukhimantri Nongtomam Birena hai mission asi mai pak na paikit pada Kendra Sarkar na asang basan famgi sada marbudra duga Raisa Sarkar na sada tara putokadaba sina awang nung puki sourcing sangpat pada asuba kanaba ma oilagani. Masigidamak Mukhimantri na Urban Affairs Mantri amasung Pradhan Mantri Narendra Modi pu thagatba phungtokli. Mukhimantri na hai hiram asida akhanaba mayeng sangbinaba mahang na hana nasu Kendra gi Mantri Hardip Singh Puri da aiba serol thatuna khangan khrabani. Smart City Mission asi paikit pada Kendra amasung Raja Sarkar singna sada yangkai hana putoklamba adu anoba thorang asina Raja Sarkar singda anoba asa ama piragani. Raja ki Social Welfare Mantri Haikam Dingon Hairi Social Welfare Department ki makhada paikaliba tongan ba scheme singi kanaba phangpham thokpa miyam da phanganaba honabana mahaki mapungoi pa thodang oigani. Akasbani Imphal ga ngasi akhanana unaba amada Sri Dingona hai mama oibisingna angang ama miron ba matamdagi hauraga angang aduna poglakpa saukholakpa amasung ahal oirakpa phawbagi punsigi tangkak kayada department asigi maikai digi yaipa thorang kaya paikali. Asigumba yaipa thorang sing asigi kanaba phangpham thokpa miyamda soidana phangan bahaibasi tangai phade. Masibu thabuk oina othokna bahonabada mari lenaba khudingmungna mateng pangbinabasu mantri na appeal tauri. Social Welfare Hariba Department is Yamna, Moreover Department, Money and Rayat Mana Tamjani, Hariba Department of Sea, Quadigi Moro, Bamu Punsi, Manunda, letting Adigi Haurakanda, we have Pola Matung, Adigi Matang, stage by stage, Asina Lava, Matunda, Adi quite Rulu Bavda, Mubi Chang the Vayadraba, Polam Sing Hatter Skim Mayama, Hariba, for Social Welfare Department in a Piri, and Hariba Moreover Skim Sing a sea, Susan Shoidana, Igi, humble level of Honajakanda, first priority winner, Masai Presa Miamda, Tawai Hakchang Yona, I Tonganabo Honajagani. Fisheries Mantri Suwiriba Sri Dingona Makatana hai nga haibasi thodo wathok deba karmana singbada mapung oina season badanatana Raisa sigi miyamna yamna pamna sana ba sinjak makhal amani. Raisa sida puthokliba nga gi pothokna konadabadagi mapalamdagi nga leibada yamlaba senpham sangli. Masibu kanma ngamnaba amadi nga yokliba ngami singi senthok henganhanabagi damak nga gi pothok hengalanduna lamdam asida puthokpa nga gi pothokna seasonaba konanaba akan mathabak paihit kani. Skill, Labor, Employment and Entrepreneurship ki Mantri Suwiriba Sri Dingona Bibag asigi matangda paladun hai lamdamama sakotpa haibasi sinmi sing yaudana khak oithokloi maramaduna sinmi singi thak wangkhalan bahona bahaibasina Raisa asigi sakotpagi maikaida sangsil hanba ngamgatoribani. Department asigi makhada sinmi singi damak paikatpa yaba yaipa thorang kaya soidana paikatkani haibagi thajabasu mantri na phungtokhi. Mukhimantri Nongtomam Birena hairi drug lalonba sing sarkar na kaidongaida santaina ba tawroi. War on drugs ka mari lenana social media ta thagat bawarola mada Mukhimantri hai Bisnupur police na drug lalonba miyoi ani drug ki polam sing konana phagat khibada mahangna nungai ba phui. Asigumba aina yada ba mongda drug lalonba sing kaidongaida lemna tharoi. Beti Bachao Beti Padhao campaign ki saruk ama oina District Administration Imphal East na sinduna nupi singi thagi khungkap amasung namduna luhongba haibi hiramda miyamda bhab tahanbagi thoramama ngasi pangthokre. ICDS Helgi District Program Officer na Girl Up Manipur ga punna sinba thoram aduda Rajastha ki slogan writing competition amadi extempore speech na singba su pangthokhi. Thoram aduda MLA SKB Devi su saruk yakhi.
Manipur bu Shanti amasung tangdu leitana leinabagidamag sajibo thagi aroiba usil thoram ngasi lainang thau purei romba angom salai apun balupna sinduna kuangba maru laifam lenda pangthokre thoramadu Manipur Pradesh Congress Committee MPCC gi President K Megachandra amadi Treasurer Thoksom Lokesor Singh MLA na lusingduna pangthokhi Manipur da tholiba amadi tholakadaba awana kaya koknaba usil thoram asi pangthokpani hairaduna Sri Megachandra na hai Sajibugi usil si program si maroina singburoi tamburoi amadi salai taret ki mahut sinjaraga male masida ingna sikna atek akai thoktana leinana bigidamak ipaipu ki hangtaktegi chatharakpa asigumba sajibugi usil tharum si ekoina mangang pumpham amadi masigi tanja sida kongba maru laifam len sida sida ehangna lusingjaraga asigi tharum asi pangthok jabani Azadi ka Amrit Mahasop Thoram Mari Lenana, Nomaizing Numit Kudingi Ningtam Lanzanga Mari Lenaba, Akanaba Thoram Singh, Leptana Santogli. Hayang Nomaizing Numitki Ayupung Taruk Mini Nifuda, Akasbani Imphal gi Ipau Kangbuna Putokpa Akanaba Thoram, Anglo Manipur Landa Ningtau Kulasandra, Tanjagani. Thoramasi Kangla Masung Sangai Channel Animagda Taba Fangani. YouTube channel AIR Imphal da Su Thoramasi Taba Fangani. Tabiriba Pawasi Akasbani Imphal Dagini. Sinmi Singi Numit Mede Hayang Pangtokani, Numin Asina Lapada Manipur ge Mukhyamantri Nongthoman Biren na Miyam Marwaina Sinmi Singh da Yaipa Pausel Pirakli. Maki Pausel da Mukhyamantri na hai Malem ge leiba kaya da Sinmi Singh na makhoi ki hak phangnanaba haukiba aitihasik oireba ihau kaya aduna ngasidi Sinmi Singh gi phibam phagan bangamle. Masi Sinmi Singh gi kathopaga loinena hona zaman adunani. Leibak asida British na palingi matamda su Sinmi Singh na awa ana kaya khangduna makhoi gi hak phangnaba khongjang kaya sangsinki. Numit asina lakpada Sinmi Singh gi damak tunggi yaifana bagi thaurang kaya paikhet minarasi hairi. May dena lakpada Rising Skill Labor Employment and Entrepreneurship Mantri Haikam Dingona Malem gi Sinmi Singh gi numit na lakpada yaipa pausel pirakli. Maki pausel da mantri na hai ngasi gi saukholaba malem asi ohenana ba honarakpada Sinmi Singh gi sauraba thodang lei. Rise asi buhena saukholana ba honabada su Sinmi Singh na asobo thodang lauri makha tana lobina basu mantri na apil tauri. Lainga ki maikai degi Sinmi Singh gi yaipa thorang kaya su paikhatna ba leptana honari haina su mantri na makha tari. May dena lakpada All India Trade Union Congress Manipur State Committee na su Sinmi Singh gi mafamda yaipa pausel pirakli. Pausel amada committee asin hai hauki basai ani makhairom COVID-19 laisat leibana maram oiduna awaba taruraba Sinmi Singh na hayeng pangthokadoriba Sinmi Singh gi numita asirba phirep amaga loinena warep kaya lobinaba committee asina apel tauri. Aina Tinkraba Lalolup Singhi Apun Balup Korkom Nasu Miyamda Marwaina Sinmi Singh da Yaipa Pausel Pirakli. Serola Mada Korkom Nahai Malemgi Sinmi Singhi Numit Asina Taibung Panbigi Suri Nomliba Miyoi Kanglup Singhi Punsida Tem Singh Darakpa Sapu Amadi Sinmi Singhi Kusumanbu Miyoi Karana Paisin Duna Thamba Adubuning Singhali Asiguma Thong Asi Satabidanaba Lup Asina Apel Taurakli. Manipur Dangasi COVID ki anoba case amata thengnakhite miyoi amata sikibagi paulaite. Raizgi Hausal Bibag na ngasi na wairam thokpa cherola madhai ngasi COVID ki sample chama kunithoi test tobada positive oiba amata yaukide. Ngasi license asina naramba miyoi ani naba phaduna discharge tawki masi tharaga hujik phawbada rise asida license asidagi naba phakiba migi masing lakh ama lising kunthra manga sopna marifu manga sore naba pharakpagi sang sada marudrani pan dasmik mari marini hujik active case tara manga leiri. Imphal gi khwaramban Kaithel gi akoibada porpham phamlibi street vendor gi awaba yengbiduna makhoi gi oiba akhanaba thorang ama paikhat pena bawafam kaya yawba memorandum ama All India Trade Union Congress Manipur State Committee na rise gi mahut mantri da pisin khrai. Memorandum atuda Town Vending Committee lingba Street Vendor Protection of Livelihood and Regulation of Street Vending Act lising ani tara mari sanahanba Street Vendor singbu masak khangba masung makhoi da license piba porpham phamba yaba amasung yadaba mafam sing khandoktuna thamba yauri. District Administration Imphal East na sinduna Solid Waste Management ki drive ama jila asigi DC office ta leiba Panchayat Bhavan ngasi pangthokre Porompa DC office ki lambi lu nana thamnabagi matangda Imphal Art College ga punna sinki bathoram aduda amot akai sing amunghana season bagi matangda bhab tan bagi thoram su pangthokhi. Maru Marang Puthopagi Kumai Seed Festival Tamenglong Zilagi Sawagan Village da Laiba Rani Market ngasi pangthokre Barak Valley Agricultural Development Association na sinduna pangthoke bathoramaduda tongan ba lomisina Maru Marang makal chani rom puthoki Maru Marang ayamba Tamenglong Zila da Mahusha dagi thanarak labangak tani hairi.
कोईबी कैथेल कौबा कैथेल अमा ngasi थौबाल जिला की मनुंगसना लेबा उखोंग सांग दा संगाख्रे कैथेल अदु उखोंग सांगी ओरियन क्लब हौदोकलंबा माइबम कोईबी मितै बुनिंगसिंग दुना माकी मफम दा कथोपा गलेना साखी बा कैथेल नि कैथेल संगाबगे थोरमदुदा सिखोंग ग्राम पंचायत लेवल की चेयरमैन अमसुंग डिस्ट्रिक्ट कोऑपरेशन ऑफिसर थौबाल सिंह बमियोय कियासु सरु याखी था खुदिंगी अरोइबा वर्किंग डे खुदिंगी मणिपुर यूनिवर्सिटी ना एक भारत श्रेष्ठ भारत नुमित पांगथोक्तुना लागली मणिपुर यूनिवर्सिटी ना थादोरक पचरोल अमदा हाई पालन थोरम असि हौकिबा चही अनि असि लेप्तना पांगथोक्तुना लागली ngasisu यूनिवर्सिटी असि एंथ्रोपोलॉजी डिपार्टमेंट सिंदुना पालन थोरम असि डिपार्टमेंट असिदा पांगथोक्खी 33 kV सर्किट ब्रेकर सीटी अमसुंग आइसोलेटर सिंदोक सिंजन तौगदबना मरम ओइदुना 33 kV कोंगबा संगाई पाटकी मखादा लेबा 11 kV वांखै 2 अमसुंग 11 kV बामो लेकाई फिदरना कोनबा मफम सिंगदा हयेंग नुंगथिल पुंग मरी फावबा मई पिबा ngamloi हाइना कैसामपाट की सब स्टेशन डिवीजन नंबर 1 थोकपा चेरोलमना हाइरी पाउगी मरकथना अतेनबा ब्रेक अमा एग्रीकल्चर डिपार्टमेंट की स्मार्ट स्कीम की मखादा फार्म मशीनरी इक्विपमेंट लेबद सब्सिडी पीबगी फॉर्म थाबा हौजरे मरी लेनबा कोप मरोल की दमक डिस्ट्रिक्ट एग्रीकल्चर ऑफिस तगी लौबा यारगनी मेंसिलब फॉर्म लोक्सिन बगे रोबे मतम लागिबा मेगी तारीख 13 नि हाइना नोडल ऑफिसर स्माम न खंगलकली आकाशवाणी इम्फाल दगी पाउ ताबिरी लेबा की कोर्ट मसा मसा की लोन केस लेपनबदा हेन पुनिंग थौगनबा प्रधानमंत्री नरेंद्र मोदी हाइरी मसिना मिसम मयामदा मखोइगी थाजब हेनगलनगनी अमदी जुडिशियरी की लमद हेन खुदोंग साहनगनी वाफम असि प्रधानमंत्री ने ngasi तोंगान तोंगानबा राज्य की मुख्यमंत्री सिंह अमदी हाई कोर्ट की चीफ जस्टिस सिंह न्यू दिल्ली दा पुन्ना पांगथोकपा मिफम अमदा फोंदोखिबनी श्री मोदी हाई लेबाक असिगी डिजिटल इंडिया कैंपेन की सरुक अमोइना आइन कानून की थबक पाइरिबा कोर्ट सिंगदसु अनोबा टेक्नोलॉजी सिजिनबगी तंगाई फदबतु येंगलगा सरकारनसु हिरम असिदा अखनबा मियंग थमली मसिगिदमक ई कोर्ट्स प्रोजेक्ट अखनबा मिशन अमा ओइना पाइखली मांगना हाई जुडिशियरी हाइबसी भारत संविधान की मामा मापा ओइरिबनी मरमदुना हिरम असिदा अखनबा मियंग संगबा हाइबसी यामनमक तंगाई फदबा अमनी लेफ्टिनेंट जनरल मनोज पांडे ngasi लेबाक असिगी अनोबा चीफ ऑफ आर्मी स्टाफ ओइरे मांगना थबक पोथारबा जनरल मनोज मुकुल नाराबने की महूत सिले जनरल पांडे लेबाक असिगी 19 सुबा चीफ ऑफ आर्मी स्टाफ ने नेशनल डिफेंस अकादमी हौरप जनरल पांडे इंग 1994 कोर ऑफ इंजीनियर्स की फम पाइरखी जम्मू काश्मीर की लाइन ऑफ कंट्रोल परिंग लेबा पलनवाला सेक्टर चथगी ऑपरेशन पराक्रम अचौब थौदांग लौखी लेबाक सिंब थुंगना चथरीबा कोविड-19 की वैक्सीनेशन ड्राइव असिदा हौजिक फावबदा वैक्सीन की डोज कोटी 145,34,000 हेन कापख्रे हक्सेल मंत्रालय की पाउन हाई ngasi खक्तदा वैक्सीन की डोज 1,22,59,000 हेन कापखी हौजिक फावबदा तोंगान तोंगानबा राज्यसिंग अमसुंग यूनियन टेरिटोरीसिंगदा वैक्सीन की डोज कोटी 13,19,000 सिजिनदना लेरी मरग असिदा ngasi लाइसेट असिदगी अनोबा केस 3,734 नौना थेंगनखी ngasi मियोय 2,735 लाइसेट असिदगी नाबा फदुना डिस्चार्ज तौखी नाबा फरकपगी सांग सादा 39.3 मरीनी हौजिक एक्टिव केस 19,434 लेरी हक्सेल मंत्री मनसुख मंडावियान हाइरी लेबाक असिगी सही 12 13 फावबदा लेबा अंगांगसिंगदा कोविड-19 की अहानबा डोज की वैक्सीन सादा हुंफु कापा ngamlai ट्विटर थत्तादोरप वरोलमदा डॉक्टर मंडावियान हाई मसिगिदमक लम असिदा थबक तौरिबा हेल्थ वर्कर अमसुंग पैरामेडिकल स्टाफ सिंगबु थागली हौजिक फावबदा तांकक असिगी अंगांग कोटी 2,33,000 हेन अहानबा डोज की हिदाक कापख्रे दुगा 1,63,000 अनिसुबा डोज की वैक्सीन कापले अनिसुबा खेलो मास्टर्स गेम्स दिल्ली 2022 स्पोर्ट्स मंत्री अनुराग ठाकुर नई दिल्ली ngasi हौदोखरे थोरमदुदा वांगांगमदा श्री ठाकुर हाई हंदकी गेम्स असिदा नहा ओरिबा सानरोय सिंग योखट पखक नतना सही यामलबा सानरोय सिंग सु सरुक याहनबगी खुदोंग साबा पिरी मसिना प्रधानमंत्री नरेंद्र मोदी न खेलो इंडिया दा मंगजरीबा मंगलान माई पानबा ngamlagani अरोइबदा मरोइबा फॉर्मो स्मार्ट सिटी मिशन की दमक केंद्र सरकार न असंग सनफम की सादा मरबुतरा पुथोंगनबा लौकिबा वारेप अदुबो मुख्यमंत्री नोंगथोमम बिरेना थागबा फोंदोखरे सोशल वेलफेयर मंत्री हैखाम दिंगोन हाइरी विभाग असिगी मखादा कानाबा फंगदबा सिंग मियामदा लौथुप लोकोय लेतना फंगनगनी सिनमी सिंग की नुमित मेदि हयंग पांगथोकनी नुमित असिना लापदा लुसिंगबा कयाना याइफा पाउजल पिरकली मणिपुर ngasi कोविड की अनोबा केस अमते थेंगनखिदे मियोय अमते सिखिबगी पाउ लेते अमसुंग लेबा की कोर्ट सिंगदा मसा मसा की लोन केस लेबनबदा हेना पुनिंग थौगनबा प्रधानमंत्री नरेंद्र मोदी न हाइरी पाउ लैजरे